प्राप्ति होइक्रे मेगी तांग कुंथ्रागमाथोई इंग्लिश सिंग अनि कुनगमाथोई कालेंगी कुनगमाथोई निपान बनि थौकाब नमिता स्टेशन जै लौखचरब मथुंग लाक्लिब तांग निपान था तरु इंग्लिश सिंग अनि कुनगमाथोई कालेंगी कुनग निपान निपान बले पापोप नमिता सर्द दिन थोकले नुमित असिद लैखिद्रबगी आत्मा शांति गिदमा ngam वस्तु खरदम श्री हरि संकीर्तन गलोइनना श्री श्री गौरचंद्र महाप्रभु की चरणदा कचगदौरी उपलकेश्वर ब्राह्मण वैष्णव अहल अमन मरु मपांग अमदी चेचल ख्वाई पुनुमा अमदी लैखिद्रबग तिनबिरंब मरु मपांग ख्वाई पुनुमक्ता हौजिक ओरिबा कोविड-19 असिना मरम ओइदुना सागै नातै अमदी इमुंग मनुंग खक्तमा थौरमसी अयुक्त दुमक पांगथोकचरगा लोइसिनजरगनी मसिगिदमक मियाम पुनुमकना वारौबिदनबा डायमंड रेडियो की थोंगदा पाउजेन असि पिजरी पाउजेनजरीबसिंग श्री थांजमोंबी थासना देवी लोइनबी श्री थांजम सुरचंद्र सिंह अपोपा श्रीमती थांजमोंबी रोमा देवी अपोपी श्री थांजम सोमरेंद्रो मनाउनुपा श्री थांजम हेनरी मनाउनुपा श्री थांजम विक्रमजीत सिंह मचानुपा हैरोक पार्ट 2 थोकचोम लेकाई खुनो बाजार थौरंग की मखा तारकपदा मुक्तामिनसे ngasi ki Rashi Phal amade matam ki Wapham thauram masibu lanthokpigadoribe Nirmala Thangjam Ahan bamagtada 91.2 Megahertz sandok sariba Diamond Radio ki thoram tabiriba singbo Nirmala Thangjamna taram noksari Hauzi umuk thorong ki makha satha jarakpada puduna laksari ngasigi Rashi Phal amadi matam gi Wapham Ahan badalan thoksari ngasigi Rashi Phal Mes Rashi yetna bada mai paksarani palamba thabak amadi lan phangba yaba numitni अचुंबना मांगोइनो लाई गुरु न चानबीगनी हुरान बदैदी चेक्सिलो लैसा पाखंग सिंगी ओइना निंगबा मापा चारोय ब्रिस राशि की बचिंग नबदी हेनगनी अदुबो चिंजा कामद्रदी साफगनी नसाक नरल चौखटपगी हराउबसु लैगनी अमदी नापल याउदना थौ पांगु फगनी Laisa pakang singgi oina mari hanagom phai Mithun Rashi mafam matam khangdana ichang thauba amadi thauna fabana nachak naral mangjaba ya balakani tapthau laibak fabana thau pangani mikok thongani laisa pakang singgi oina ningba thongani Karkat Rashi haksang gi damak jackson ba fagani jarang nabana nathak thongbaga mukna balakani langtak naba fathadradi imungdasu ingtharoi
ꯃꯤꯡꯆꯠꯇꯤ ꯐꯪꯒꯅꯤ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯍꯦꯟꯅ ꯑꯁꯥ ꯆꯥꯎꯕ ꯌꯥꯔꯣꯏ ꯁꯤꯡꯍ ꯔꯥꯁꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯂꯧꯁꯤꯡ ꯐꯪꯖꯕ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯇꯥꯟꯅꯕꯅ ꯃꯤꯀꯣꯛ ꯊꯣꯡꯅ ꯊꯧ ꯄꯥꯡꯕ ꯅꯨꯃꯤꯠꯅꯤ ꯑꯗꯨꯕꯨ ꯍꯨꯔꯥꯟꯕ ꯃꯍꯨ ꯆꯥꯎꯕꯅ ꯌꯦꯠꯄ ꯂꯩ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯕ ꯐꯪꯉꯤ ꯀꯟꯌꯥ ꯔꯥꯁꯤ ꯅꯤꯡꯕ ꯊꯨꯡꯒꯅꯤ ꯑꯅꯧꯕ ꯊꯧꯔꯝ ꯄꯥꯡꯕ ꯉꯝꯒꯅꯤ ꯑꯃꯗꯤ ꯀꯥꯟꯅꯕ ꯃꯍꯩ ꯐꯪꯖꯒꯅꯤ ꯃꯔꯝ ꯆꯥꯗꯅꯗꯤ ꯏꯆꯪ ꯊꯧꯒꯅꯨ ꯑꯃꯗꯤ ꯅꯥꯏꯇꯣꯝ ꯋꯥꯔꯦꯞ ꯂꯧꯒꯅꯨ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯕꯅ ꯆꯥꯟꯕꯤ ꯇꯨꯂꯥ ꯔꯥꯁꯤ ꯑꯅꯤꯡꯕ ꯑꯐꯕ ꯊꯕꯛ ꯄꯥꯡꯕꯩ ꯅꯨꯡꯉꯥꯏꯖꯕ ꯑꯃꯗꯤ ꯃꯤꯆꯪ ꯍꯦꯟꯒꯠꯄ ꯅꯨꯃꯤꯠꯅꯤ ꯑꯣꯏꯖꯕ ꯇꯥꯟꯕꯗ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯋꯥꯅꯣꯝ ꯊꯧꯅꯣꯝ ꯀꯥꯟꯅꯒꯅꯤ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯐꯒꯅꯤ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤ ꯌꯦꯛꯅꯕꯕꯨ ꯂꯥꯏꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯕ ꯑꯃꯗꯤ ꯁꯥꯒꯩ ꯃꯔꯨꯞ ꯃꯄꯥꯡ ꯂꯣꯏꯅꯕ ꯊꯕꯛ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯑꯔꯣꯟ ꯑꯊꯨꯞꯇꯤ ꯉꯥꯡꯊꯣꯛꯀꯅꯨ ꯃꯥꯡꯖꯒꯅꯤ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯄꯨꯛꯅꯤꯡ ꯐꯥꯊꯅ ꯂꯩꯌꯨ ꯙꯅꯨ ꯔꯥꯁꯤ ꯑꯔꯥꯞꯄꯗꯒꯤ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯑꯃꯗꯤ ꯀꯅꯥꯅꯁꯨ ꯂꯥꯛꯆꯕ ꯉꯝꯗꯕ ꯅꯨꯃꯤꯠꯅꯤ ꯅꯊꯛ ꯊꯣꯡꯕꯅ ꯇꯦꯡꯕꯥꯡꯕꯤꯕ ꯑꯃꯗꯤ ꯑꯔꯨꯕ ꯋꯥꯔꯦꯞ ꯂꯧꯕ ꯉꯝꯕ ꯅꯨꯃꯤꯠꯅꯤ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯀꯥꯏꯅꯕ ꯌꯥꯕ ꯂꯩ ꯇꯞꯊꯧ ꯃꯀꯔ ꯔꯥꯁꯤ ꯃꯤꯆꯪ ꯐꯪꯂꯅꯤ ꯑꯣꯏꯖꯕ ꯇꯥꯟꯕꯁꯨ ꯃꯥꯏ ꯄꯥꯛꯂꯅꯤ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯋꯥ ꯇꯥꯅꯕ ꯁꯣꯏꯗꯅ ꯃꯍꯩ ꯌꯥꯟꯒꯅꯤ ꯑꯁꯥ ꯆꯥꯎꯕꯅꯗꯤ ꯅꯨꯡꯁꯥ ꯊꯤꯕ ꯅꯪꯒꯅꯤ ꯐꯤꯡꯒꯅꯨ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯇꯞꯊꯔꯗꯤ ꯅꯤꯡꯕ ꯊꯨꯡꯒꯅꯤ ꯀꯨꯝꯚ ꯔꯥꯁꯤ ꯊꯧꯅꯥ ꯐꯨꯗꯣꯛꯄ ꯃꯥꯏ ꯄꯥꯛꯂꯒꯅꯤ ꯑꯃꯗꯤ ꯄꯟꯗꯨꯅ ꯂꯩꯔꯨꯕ ꯂꯟꯁꯨ ꯐꯪꯂꯒꯅꯤ ꯃꯤꯆꯪ ꯐꯪꯖꯧ ꯍꯥꯏꯕ ꯅꯨꯃꯤꯠꯅꯤ ꯌꯦꯠꯅꯕꯅꯗꯤ ꯌꯥꯎꯔꯨꯅꯨ ꯑꯃꯗꯤ ꯈꯥꯡꯕ ꯀꯜꯂꯨ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯉꯥꯡꯊꯣꯛꯄꯗ ꯄꯛꯆꯒꯅꯤ ꯑꯔꯣꯏꯕꯗ ꯃꯤꯅ ꯔꯥꯁꯤ ꯂꯥꯏꯕꯛ ꯊꯣꯏꯅ ꯐꯕ ꯅꯤꯡꯕ ꯃꯄꯥ ꯆꯥꯕ ꯑꯃꯗꯤ ꯈꯜꯂꯨꯗꯕ ꯀꯥꯟꯅꯕ ꯐꯪꯖꯕ ꯅꯨꯃꯤꯠꯅꯤ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯗ꯭ꯔꯗꯤ ꯀꯥꯏꯅꯕ ꯑꯃꯗꯤ ꯆꯥꯗꯤꯡ ꯍꯦꯟꯕ ꯂꯩꯒꯅꯤ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯒꯅꯤ Ngasigi matam-matamgi wafamda puduna laksari amot pani khanglabadi netlaroidabani voter singnasu yade haiba khanghallagadabani miyoi ba haiba purusina history tamlebasi haukraba thaudok sing khangnabani haukiba matamda thokiba thaudok singdu khanglabadi haujikki fibam asi oihallakpagi maram sing lepthokpa ngamgadoribani maram sing adubu khanglagadi tungda lakadaba saruk singda afaba oiroidaba oigangadaba kanaroidaba thaudok-sing amuk hanna mayoknaraktanaba anauba afaba lambida chatnanaba honagadoribani hairiba pumnamak asidagi miyoiba khunaina leiriba malem asidagi hauraduna miyoiba furupsina leirakpadagina ngasi faubagi mapuari singda tamduna nainaribani anaba miyoi ama mahakna naribadu fahananaba layengbagi thabaktasu adumangai matau karamna mangonda lainaduna nahalaklibano haibadudagi hauna layenggadaba doctor singna amata chithadana hana thijillaba matungda layengbagi thabak chatharibani mara leire hairaba miyoi amabu prosecute taunabagi damak charge sheet frame taubagi empower tauriba law enforcing agency singi maraktagisu adumangai accused ni haiba miyoi amadi amagi matangda mathau taba record sing yauna sit nana khanghanabagi damak accused kudingi dossier haiba amamam fauba semduna thamlibani masida accused tugi career amasung antecedent sing loinana khanglaba ngamgadoribani haibadi ayamba thabak thoram singda haukraba laimai sing phakat pagi tangai fadabasi pumnau naubagum naubamak natrabadi adumak chatnaduna lai adumak tawfamsu thoi masi oiragadi March 18 Englishing ani kungani thoi phawbada punsi leiriba 18 shuba Manipur State Assembly asigi mehot
sinanabagidamag 12 suba mikhal pangthoktaba yaroidabadagi soidana pangthoklagadoribani hojik mayoknariba pandemic asina laina makhak lainam laiman makhak oiduna zontaraklaba fawbada Election Commission of India ECI na mechanism ama pothoktuna mikhal si soidana pangthokadoribani maramdi leibak sida chatnaribasi parliamentary democracy ni masigi khongpam muthanba yaroi matang si orakpadadi Manipur gi assembly segment masigi khongpam muthanba yaroi humfumaki voter singna karamba miyoi singbu makhoi gi mihut oina makhoi gi constituency gi MLA oina state assembly da tharakadage haibasigi matangda khana nainarakadoribani pau pak saukraba assembly constituency amagi masing yamna leiriba polling station sing maraktagi polling station kharagi voter kharana yamlaba vote ki mamal piba ngamba maranai oija oithak pirakpa ngamba singi langda thukrabasu ayamba voter singnadi right person ama khanbagi tangai fadaba lei haibagi wakhalsi soidana porakani wakhalsi khanba haurakpada vote pibiu nirakliba miyoi dugi masak khangnanaba honarakani masidi masana taraba wafamni adu oiragadi June ani Englishing ani kunga mathoida High Court of Manipur gi Justice Lanung Sungkum Jamir amasung Justice Ahmad Bimol anigi Division Bench da lauthokiba judgment amasung order gi matung ina Constitution of India gi State Schedule gi makhada Manipur Legislative Assembly da lingliba Tribunal gi presiding officer oiriba Speaker na State Schedule sigi makhada leiriba provision singi matung ina disqualify tawkhibabu ningsing narakhiba petition sing dismiss tawkhraba ek MLA ahungi maraiba kari oigadage Speaker Tribunal na MLA oibadagi disqualify tawkhraba ek MLA ahumak March 3 amasung nipan Englishing ani tara tareta thengkhang ani thokna pangthokiba Taramathoi Suba State Assembly gi mikhal aduda Congress ki ticket ta party sigi MLA sing oina karakhibani MLA oiraklaba matung lengak sibulu chingliba BJP na songsin khibani masigi damak makhoibu MLA sing oibagi disqualify tawbinaba Speaker gi tribunal da wakalakhibani wakatugi matung ina June 13 Englishing ani kunda Speaker na pikhiba ruling singi matung ina MLA oibadagi disqualify tawkibani disqualify tawraba matung dana makhoina makhoigi disqualification adubu High Court ta challenge tawrakpagi makhoigi wakat singdu High Court na lakhotlagadi khanaki adubu State Schedule gi makhada lingliba Speaker Tribunal na pirakpa ruling da khut thingjinfam thokte haiduna petition singdu dismiss tawrakhibani masini ngasigi pujarakliba matamatamgi Wapham Hojik tabikre ngasigi Rashi Phal amade matam matamgi Wapham tharum sibulan thokpikhibi